India ki yumlon nariba Myanmar da lai hana thaja nariba Manipur gi lal hoba sing ku kina ko terrorist singna India security force singa pullaga khogi takthokpa gi fibam amda hojik se landarakpa amadi maduda chenthorokpa khogi maitai lal hoba sing khogi chingkhong jinga da khogi state security force amadi central force singna khogi lo thumdana makoi bu fana ba hona ba amadi kuki khulai paiba singi mathakta khogi military crackdown chathabiu haina miyam da lawring ai cherakta khogi security force singna koi hairokta thobal district ki manung chanda laiba hairok mamang singda koi ngarang asi asoba moigi koi paramilitary force ki type ta koi helicopter kyam su pai tharakpa am state security force am central force a henma sing thajalakpa koi torbung da bom ka paga koi hairokta summa coming operation chathabagi se kyam pian da base tongan basdagi khongdore hoja masi ahan bada kari hana thamini hoja gi mot ngarang gi posi ta sengna ha de ragesor ka ai wakal da de masi koi mock drill hai tare moi gi army gi police ki moi tongan paramilitary forces singi makoi gi sibok tawung ami sibok yai na taga makoi sumaina tawi makoi no operation mata mayam da show taw pot ama hai tare madu ne na idi lawe maram di kai gi no hai kan da koi ayam bana koi ngasi gi paper sing de heading karaga dum phawak chaw etek matung da hairok da helicopter sin na dana koi sumaina operation ja thabo haukre kuki khujuklai paiba sing pha ing tap pham de kana taw ba kana sumai yaning de kana taw mayam di kon ure tongan mayam ama ko du koi ngarang de gi ayuk tagi semain chathai hai post de khoi ju ure video mayam ure helicopter paiba moigi para troopers mayam thada ba adagi koina drone paiba madugi potu koina madu ure masigi chingchan jaraga ina hygienic isi kaino da mamang da koining jing bibre ngo koram ra ke jo ning chang dain kale kangla gate mamang da koi ya chauba police gari mayam army gari mayam caspon mayam khillaga mi mayam chai thok na kon tawba pot khara tawki adum pot to admaina tawba pot amakhak male masisi praja miyam na yamna aki tu jungba mi paiba po amadi adum phawon da bana te phawole maram de koi manipur sum base amuk to u da na helicopter le mayam chingsi mi shoga na ayek apan puwa skamna bamdagi asibo honba anmain to boina uranga sibo la kanda maduna tabida amuk paishalaga amuk mi thadaramba amuk lorong pai ani ohumlak pai haibagi report yaunari adagi thadarak bai khoigi pera commando haigada pera troop mayam singsi koi lori daga nga khifam nakan chien ba khoi ure khra maduna chapcha bai khoigi manungda jungle da leiriba lalhawbom mayam khoina se torbung bangla rom da khoi champur rom da na tage ani hairok lom da su madai hendokhi ba jaga khoi gi nahan kamjong gi border da khoi sumaina tawre ade KIA gi PTF ki adugi mayam leire na khoi arang ki gi nei na khoi thamjagi bini mayam ko sumba mayam singsi masigi takhai ba gi pot mo da maina thongna phana chatpodati ngasi bo ude adu praja mayam da khoi sibok yai na uhan badudi kana da pone sigi posina asengba kombing chatharambo oramagadi masidi ahlamana hanar ba nasikong da taina ba haido madugi potune na idil thamdaba ngamde aruga hoi ekoi yam nungai ba pot amana ekoi phobak chauga ekoi gi kano gi torbunga gi potu gi incidents thokro matungda ekoi kano na gurkha regiment no oramane madugi du la akanda ekoi madugi kari haitare ekoi positive measures haitare cry kano du matung dana thoktana ba ekoi madugi chapchaba daita loragani aduga makhoina thengnagani kogi militant sing tak thokani hana praja sing thajaba pirame haiba pot amakhakti ekoina ngarang thengnai tasengna masi yam nungai ba phawi adu ekoina masigi bisi ngarang ekoina hanagi former CM na airport thunglaba matamda haiba ta da su community khudimaki afapata leigani adubu gurkha regiment na sumaina toromi ba pot preventive measures laukhatna ba khot sumain tori bisi masi thagatli aduga nakal khudimaki yenga kanda madugi thabak torokani haiba thajai haiba statement pirak poi khoina ure aduna ekoi swai sati koi tasengna haigadi ekoina masigi chingjala kanda mamang honorable CM na thamamba pot praja miyam na hujik pamba pot ta masi mayam opinion tongan ba pam da laigani adu popular government ama laihan ba pam se praja miyam na hai da how far kayam thuna natraga kayam senga bano lerak pa yabra yadabra haiba potona ama oraga ngarangi magi handaki 14 kano gi December ki Delhi gi high command BJP kanguna kauraga phomgi ba apun mifam da mkhoi kuntra mari participate tawi aduga madu yamna afaba amani adu singthaningai oi ana high gi ba pot ama phongdoro posi koina thu matam da madugi duna peace porokna ba mkhoi puna khonara ganda madugi hana dawna assembly daga phamin na nungsi jana lebina ba pot ama santi hanjalang da chobo saruk ya ba mifam ama oi khi haiba posina chumboraga di koi popular government ama install tobiraga di yamna fai haina ai sumaina thamjaningi aruga ekoi tasengna cookie haiba kangus ti aina sum toina jo haijaba they can be termed as a habitual liars or parasites makhoi jam parasitic ne se makhoi admaina hojiki terrorist kangu sing narco terrorist sing
illegal immigrants changchalaga swaida phama chale hipa chale tawchalaga ngasi di mayam manipur gi praja miyam gi sakthum ade manipur praja miyam da peace Thugaidiba administration failure oheliba pot mayam singse aduna masi koina thaina koi anoba BNS lating idagi horsu even IP should your section mayam have the criminal conspiracy and waking war gida kogi section 120B 121 121A gasi palaga hype tare makoi sing asi book to phaba thoina ude aduga makoi da criminal intimidation sabsana kaino leire khamune 504 506 panba yayana adum ai thamjaninge aduga even torbung bangla gi pot to su natraga any jaga amada su khuji koina even nahan asomda awang lom da sudum cycle longi jaga taina badum kapa gi pot laikre aduna government gi pandam da peace purakpa adagi koina by the month end of this December New Year gi masi mamang jida ekoi sumaina IDP sing si mayum da hanjalan gani haiba pot ama leibasi taseng na makoina masi ngamdana ba peace to gaina ba hona basi ekoi even makoi lalaw sing gi mouthpiece spokesperson in leire na he hariba koi gi makoi frontal organization sing are so called social leaders me am ha da kuki gi self style leader me am to yo pot sidi even attempt to mother 307 pan bi yaba pot ni IPC gi ko then ekoina promoting enmity and statement kano da ngasai gi causing public mischief hai tare thonba madugi matungina 153A or 505 clause 1 sub clause A B the P report madu pan bi ai ada abatement haji sabjana dum pan bi 109 gasi aduna sumaina lai aduna cookie bab ta han mangamba malem se laite ni koina hapo the minor just like that makoi se aina compare tawi ko english ki probab am da kai no hai kan ningjang ei makoi gi movement makoi gi kano sing ji urakan da a person with muddy feet wearing a royal coat cannot become a crown prince haiba potse masi potse koina cookie da koi smaina ta moigi adum balal horiba terror pohliba terrorist support toriba arugam illegal immigrants in changchila ibo kangu singsta makoi da madamaina ai thamninge siang na haraga diko aduna sumba mayam community sing mayok ta leiba pot mayam singse masi gi pot sing sidi koina yamna taraina lobum thokte aduga ikoi ngarangi adugumba hairok ta tokriba pot adumba threat mayam sing do ikoi shwaida irang leitraba jaga amada threat tawi muhutta madudi mari lena ba se ikoi gi cycle gi area kangbu pi taina ba then ikoi gi torbung bangla gi taina ba tor ipot mayam se tormagadi adum phabrai na khali an ikoi cookie sing na hek haibo until we deliver a political solution that create peace na makoi ne haibo adura we must implement the humanitarian solution that create hopes and stability across the region kaina makoi ne haiba and failure to do so will haunt all decades to come and moina haiba koi gi kanom khak lai koi gi court amakak english ki adum moi refugee sing adugi potuga manaba pot amna chatlaga even makoi nahan chumibra la libra madugi potna ama oiraga koi Israel da makoi gi kano sing du milising mari manga kaur es lakwa ya bi kan taw pot amachu koi thengna gi aduna ngarang amu nauna mamangi oribra hujiki oribra ekoi social media gi platforms ji koni yam kiningai di oiba pot ama oi adubu authenticate oiba na oido wafum na te adubu video ama semjalak podudi AI gi na taba pot di ekoi english ki USA gi no pa mane na hai masak maming ta thokte masak ti ui ko aduna ekoi nongmai baba sophisticated weapon nama ekoi India gi taba nongmai foreign gi keno do paira ga ekoi ungdana leidana tawna taw pot ama sung thole ebo ji anoba then makoi gi tongana pairaga thamba kulai mayam ama ka da paira to hujik nau no muk thole eba sumba mayam sina koi public sing sina hujiti imai bel mayam mana tongan ba wakat mi phum da koi banner poster play card paira kanda tourist cookie sing na rule torba lamda momo or manipur se kana hairak pa then koi gi wari sana gi ba lenga ka tripartite agreement peace agreement sign tawna gi ba unele pambai kangu gi MP gi kangu sing si koi gi som trobung bangla ngahan biu kana hairak pa to ba thajarak ta ko then paramilitary forces mayam da Gurkha regiment hari botuna moina ngak pangam banatra ngam dabduna amo oraga piba taraga su hausi akoina since outbreak of this tension or conflict masigi pochi issues tholokpogi ek horokpo numitai na ngasi fawda central paramilitary forces singi manungda the only the CRPF aib tare CRPF na jiri da koki militant tara inthugi base hat ke base masina tana ekoi udri ba chengna haragade atopo sing yam thamoi chengna to base adana ekoi loinamak ekoi gi terrorist ka compromise tawni haiba rule laite law laite makoi surrender torok yai surrender tawuda kaisu madu mi ma hat si haiba nate but surrender tawdun leibo kangu sing sti
makhoi aduk tina highly sophisticated weapon mayam ama pairaba aruga malem da masak khangaba aruga malem gi adugumba mayam panganda sangdam naruba da mari suba position da leiriba India gi paramilitary forces security forces mayam se masi kaidau legi haiba posini hujik se aduna makhoi na tawgada thobok mayam tawdan leibasina praja mayam ning don pomi aduna ekhoi ta sengna haragadi ekhoi lenga ekhoi last 75-76 years India da merge tawgru matungda ekhoi lengak piriba mayam singsi asoiba mayam do haujiki present lengak da amadi hujiki pariba singda nanba tarakpa nandharpa ningairakpa ne lowe anu sigi mayam se ekhoi da sengna ri ngak thokmina se haiba taragadi ekhoi gi praja miyam gi muhut oiriba pot mayam makhoi humpu se sisina ta sengna ri pukchel khoichen tinana makhoi gi oiba yamna kari haitare pukchel pikthaba aduga apikpa wakhal mayam ama kathokpa haibasina mamang tharaga Saminaragadi apipo wakal mayam ko thongna chamina taragadi machumba external aggression thoiba internal disturbance le heliba illegal immigrants aduga narco terrorist na sponsor tawa narco terrorist masa yauna drakhi adugumba platform ama society ama makhoi na concord tawna on the report mayam se ngamamoi aduna ekoi hujikti even popular government ama lekta matamda ngasi de ekoi kyam thina mangjaba lei India gi constitution gi article provision emergency gi article provision manung da 352 da 360 da yaris da manung da conjunctional period of article 356 ka je 355 ka je impose tawi tawi yanaraga dum lochalaga manung leiramaga 356 impose tor lakrabne ko anu simba pot mayam sing sing akthok ke hai taragadi miyang gi mihut oriba makhoi sing se khajiktang ngasi thi bhap taminaba bhap taraga ekoi praja miyang gi thabak tawge haibadu daka taing khale election mamang da makhut lonaraga mi gi makhong ko laga kappaga mapi chendharaga ekoi gi vote ka han view miyang gi sewa tawje ge hairaga ngasi kagra matung dana sumba conflict crisis aso tholko matamda moi gi matam ne khoi matam ni madu nate madu ne na taina bagi matam nate sengna haragadi makhoina any makhoi matam oigera mi matam ne tholam boigera amoigera mayam singsi ekhoi kamaina masigi protection kamaina safeguard to sige aru ekhoi constitutional safeguard protection kamaina citizen sings de ekhoi article 14 right to life ari article 19 right to freedom article 21 mayam singsi kamaina enjoy to honjike hame pochi wakhal khandadana even assembly da masak udaba assembly da maning phamaga uiba assembly da wang amata hangbang amdaba then assembly da pukhalaga lewa kyona khanaba mayam dana adum objection tawnu honaba amadugi mari duroi tawnu honaba mayam singsina thogla abnina ekhoi ta sengna haragadi miyam gi mihut oibasi karbar tawba ekhoi khongba lupan kulaga ekhoi gi kari haita thika tawraga sel talaga lakpa adumaina praja miyam sina ekhoi gi waste product oina makhoi bodka ga matungda khallaga kolaga langthokhluare ekhoi madugi langthokra matungda ekhoi afaba pot tuna ekhoi sika tawdu phangpa lemakpa sening dawna khallaga ngasi thabak tawragadi ekhoi gi assembly gi wahan thok elected representative wahan thok miyam gi mihut legislature lawmaker then constitution of India na period division of powers the executive legislature judiciary the judiciary gi executive gi legislature gi adu legislation na quite wangba matunda da phamma kanda madu gi pot lawmaker amoi lera kanda madu loinamakti samnaba aruga pundaba yadabadi kano yade adubu madu gi pot kautho akanda first and foremost duty say to protect the property and life of common people ne have say to protect the dignity of the house ne kai se kaw gi ba mayam duna maram wara kanda ngasi sumaina ekoi gi mayam threat mayam ama tholokpasi moi popular government ler madi sumain torko matamda ekoi sini si tawgadawani si sumain tawgani ekoi mamang da je koi gi tawgiba tawdabdi koi tadi tahodre koi entire north east ekoi sumaina army gi oiba moi gi demonstration jet plane mayam parga fighter jet parga border sumain tawni haigiba kharlai ar khara mata gi khara mata tawdam toke admaina laukthokna torko posimadi ekoi praja singda ekoi gi irang maraksida nakan namada favor tongba potongna dum ubase mayam ugani aduga even central paramilitary forces singda hojik Assam rifles ki port mayam da moi ngai sida palle ekoi gi kaino da 33 AR 31 AR amadi 46 AR gi moi gi apun ba yam ba security personnel sing ne hairi sei de koi sumaina tawbi ba mohot koi mafam chana cycle gi jaga ra kaung pi gi taina bada then so sam gi tourist da ekoi tawhaningi then som da kamjong gi leiba jaga sing da nataba koi gi lalhob leitaba jaga da ekoi gi khunu na mathong da kan bai type da dap tawai type tawba drill tawur gu sumbasti matung tabda tawhon janingde tawgega ta sengna military crackdown tawbiyo ne koina hari poto any pot ta jati bichati natraga any sigi magi ai yengdana tawbung amagna tawbiro
ꯃꯗꯨꯗꯤ ꯃꯣꯏ ꯍꯧꯅ ꯁꯥꯅꯤ ꯂꯥꯜꯍꯧꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯗꯨꯅ ꯁꯤꯕꯥꯏꯒꯤ ꯑꯦꯒꯦꯟꯁ ꯇꯧꯕ ꯁꯤꯕꯥꯏꯅ ꯂꯥꯜꯍꯧꯕ ꯐꯥꯅꯕ ꯍꯥꯠꯅꯕ ꯇꯥꯟꯅꯕ ꯍꯧꯅ ꯁꯥ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯕꯨ ꯉꯝꯊꯣꯛꯅꯕ ꯉꯝꯃꯒꯅ ꯉꯝꯊꯣꯛꯅꯕꯤꯔꯣ ꯉꯝꯃꯣꯏꯗ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯃꯄꯥꯟꯗꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯊꯣꯛꯍꯜꯂꯤꯕ ꯃꯄꯥꯟꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯏꯕ ꯁꯣꯀꯣꯜ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯔꯇꯦꯜ ꯃꯌꯥꯝ ꯑꯃꯅ ꯂꯩꯕꯥꯛ ꯀꯥꯡꯒꯣꯡ ꯆꯥꯏꯍꯟꯕꯗ ꯇꯁꯦꯡꯅ ꯃꯥꯏꯊꯤꯍꯜꯂꯤꯕꯁꯦ ꯇꯁꯦꯡꯅ ꯑꯃꯨꯕ ꯀꯥꯂꯤ ꯃꯥꯏꯇꯔꯤꯕꯁꯦ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯀꯩꯁꯨ ꯇꯧ ꯉꯝꯗꯅ ꯂꯩꯕ ꯁ꯭ꯋꯥꯏ ꯚꯦꯂꯤ ꯃꯅꯨꯡꯗ ꯐꯣꯇꯣ ꯀꯥꯞꯄ ꯆꯦꯛ ꯇꯧꯕꯗꯨꯅ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯞ ꯆꯥꯅ ꯅꯣꯡꯃꯩꯅ ꯑꯣꯏꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯣ ꯖꯦꯠ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯒꯦꯔꯥ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯒꯦꯔꯥ ꯑꯇꯣꯞꯄ ꯍꯥꯏꯂꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯁꯤꯖꯤꯟꯅꯒꯦꯔꯥ ꯁꯤꯖꯤꯟꯅꯔꯒ ꯀꯥꯞꯅꯕꯤꯔꯣ ꯙꯞ ꯅꯨꯡ ꯇꯧꯔꯒ ꯂꯩꯕꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯖꯥꯅ ꯃꯤꯠ ꯅꯥꯏ ꯑꯗꯨꯒ ꯅꯥꯁꯤꯀꯣꯡꯅ ꯆꯥꯏꯅꯕꯒꯤ ꯄꯣꯠ ꯇꯣꯛꯄꯤꯌꯣꯅꯦ ꯑꯍꯥꯟꯕ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕ ꯔꯥꯎꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕ ꯀꯨꯃꯤꯡ ꯑꯣꯄꯔꯦꯁꯟ ꯂꯧꯈꯠꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯇ ꯃꯤꯄꯥꯏꯕ ꯄꯣꯛꯄ ꯑꯃꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯀꯤꯕ ꯄꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯃꯐꯝ ꯆꯥꯗꯦ ꯑꯃꯗꯤ ꯂꯥꯟ ꯇꯧꯔꯤꯕ ꯖꯒꯥ ꯏꯔꯥꯡ ꯀꯜꯂꯤꯕ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝ ꯑꯦꯔꯤꯌꯥꯗ ꯇꯧꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅꯁꯨ ꯐꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯖꯥꯗꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯝꯃꯣꯏ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯇꯁꯦꯡꯅ ꯑꯣꯖꯥꯅ ꯄꯤꯕꯤꯔꯤꯕꯁꯦ